morning मैम अना ममांगीद अना तौगे खलगा याम कुइना तौरक्तबा अखोई अगुबीगी मागी मागी चाबगी डाइट प्लान दो अदो शेयर तौबिरोन हाइबा मी मैम यावबने अदो ngasiदी अई नमजरगे मैम मैम अहामदा मागी ब्रेकफास्ट गी हान हौजरगे को ब्रेकफास्ट हुजिक सेमबगी कयो तोरे अदो ब्रेकफास्ट से सी ब्रेकफास्ट से दुम नुंगतिगी पिजबदी नतेबा नोंग नोंग सिले हाउ हाउ होइले होइले हाय खेर ओइन पिजबसु यावे अदगी मागिसे सेलेका लफोइगा तोरगा पिजबसु यावे अदमाइना मखन मखन नो नो विसिले अमतंग चालेगदी चानिंगवेनो को अदो ngasiगी हलवा पिजबसु यावे अदो ngasiगी से सिना मागी सुमाइना दुम सेमगा अखोइ दुम नो नो विसिले अदो उचरगे मैम ngasi तौबसिंग दोइ मैम द शेयर तौजर माई ब्रेकफास्ट सेमदा चंगदो मसल सिंग मैम सिलेरे एप्पल ने डेट्स ने अदगी घी ने संगोम ने अदगी नहाना कोइना तखाइबा बादाम मैम तखाइबदो अदु मैम तुम लेरे अदगी सिना ओट्स लेरे को सि मैम से माइ से थोंगदोइने अदो सेम सिदि तखाइम खितने तौदोसे सेम तखाइम ने अदुगा डेट्स अनीम ने अदुगी सि मैम से हापगा ई उचरागे मैम दा सिगी एप्पल से सि मोदने बनाना तौवे को बनाना सिने थोंग होइदोने सि ओट्स थोंगोरेना अदो कोन हापा अदुसु हावेदना को अदुसु तोंगांदा नोंग नोंगी ओयारेदना दुइदे तिगिसु थाइनदी थाइ अयुक ब्रेकफास्ट नोंतिगी सरले कुमा पिजर बिजेति उसिले माइगिसे एप्पल मैम मैम सुमाइना लोइना मसा मसा कखले प्रेशर कुकर से हामदा घी हाना खरा हापे सरले किसको से ओट्स हापे उसे हापे सी याम हपसलदी केनो तौगे हाइबदी ओट्स ओरेन पॉप थोरगा याम यामे अदना स्कूप अमगा तंखाइ अदुमाइना हापे को सी ब्रेकफास्ट दिना अदा संगोम हापे उसे संगोम दि हापगा गांता ngौरे सी गांता ngौर कांदा हुजिक सिदा साइगी एप्पल गा डेट्स का दो हपसलनी Let's in kun habi dorene. My cover do. Allow to be me. Siren mulakanda magi asigi magi de yaw cover do horen simun mulakanda se to ko do ne. Adu kan nei khai bi bore. Sailare. Bor basta. Let's yaw bani na sa gem thumjarani dena ko. Chini e kare ising ka ha pa ge. Bore. Bore kamaga. अमुका अमा खतंग लेखरा थामनी दुगा मैश तोरगा चाबेयारे सिना मैम अखोइगी ngarang अखोइना नहान सुबो कइनो दोने सुबो नै खाइबदो नट्स मैम ग्राइंड तो बुदो दो पेट लेगिम तो अदो सिका आज खरा हापगे अदो सिउजि कापको यार जागा हुजि खोइ जागी फाइनल प्रोडक्ट ब्रेकफास्ट की मा सकला में हुजि yang lagi मैम मा सकलाम दर ngौरे लोरे जिक सिलेरे मैम आगे से मैना नब लाउरगा लेरे मैना कुखोथोनी अदुगा हपसन बिरनी अदुगा नेखाय पिजरनी नेखाय लोय लोरे मैम स्वाइन लेरे फाइनल प्रोडक्ट के पिजरनी सिना मैम लंच की ने मागी अखोइना लंच त पिजबजे चाक ने हाबदो चेंग नि को बुजिक तिंग दोइसे चेंगा चेंग चाक याम नदि पिजब नते असि चामस अखोइगी स्कूप से अखोइगा सुम पिजरे अदगी हवाई गा कइनो कसिना हवाई कुंबा चाक हवाई का यारोगा अतोप मसल मैम जो हाप किनी तो सिगी जे हान तिंगा थमे होरेन थोंगो मतम दा मागी केनो मैम तो पेपेट लाउनो बना अखोइ सी तिंगा थमद्रसु याई मया फजना होरोबा गा ओरदि अखोइ गुबिदि मया होद्रिबिना मागी सुमाइना सी ओलगा सिगी तिंगा थम्बी अदुगा तिंगा होरेन काम कान पेपेट लावेबा थुना जुमुले दना अदुनि अदुना सुमाइ तिंगा मनी मैम सी होरेन सिना लंच किने से मैम हवाई से हवाई मुक्सोरीगा हवाई मुक्कने अदु चेंग खरागा
इसिंग असाबा हिजलनी अदुगा तिंगमनी सी होरेन सिना मागी लंच मतमदा थोंगनो मागी दा हापतोय म्याम जाई उचरके को सिदा दसकुसा हापे सिगी दुम अयुक कुदिंग गिने से लंच से अया मतमदा सिगी लंच से दुम पिजेबो को अदा सिदा तौरिसे सिगी दसकुसा जे हापनी माई खामेनेसन मा हापे बीटरूट हापे मैं याम हापो कितंग कितंग निको याम हापना बीन्स ता खायम मयाम जे लोय फंगन मोन गाजर हापे अदगी हवाई थ्राक हापे को हवाई थ्राक मरु खरा अदगी सिदा nga ले से मागी ngakra ने से अदो ngakra जे हापनी अदुगा येरुम ममगा सिम्याम जे नैखायगा थोंगदोइनेबो अदुने मयाम हुजिक सेमजरगा उचरागे खाता दसकुसा से मयाम सुमाइना पिक पिक न तरोगा सोयगा कामबदा होरेन तोइनबको अदुमाइना हाइबदि मोइदे साबदा नुवाइनबो मोंगा सुमाइना तुम्बदो वादेदरा ngang हाइबदि तोइरगा दिको मादी मयासु याउद्रिमना इन हंजन जन हाइजरे मा मयासु जन हौद्रिबा याई यापंग ngam ta hौद्रि अदुना मा साइबा ngam da बिना मागिदि अखोइना या मतम द तोइहल्ले दु मया खरे यावबोगदि याम कना नाइखाइदोसु दुम पिजबि याय अदुबा ngang da डाइजेशन द वादबगि हाइरोगदि नाइखाइबसिना फै खुजि खुजि खोइना दिको अदो सि सुमाइना पिकना कए अदो पिन से हाप तो जी तंखायम खतने जे याम मदिने को होरेन याम थोखिबा चांसे खजि तोरगा हान याम तो याम मदे याम थोखिबा सा अदो कितंग ने हापे सिना होजिक पिन सोजले गजर मत्ते अमा याम हाप को नते को खरा हापवन याम साबदन तब खरा फंगन बगी वन येरुम हापकिनी येरुम दी अम्मने हापतोइसे अदा सिगी वेजिटेबल में हमसे खरा हापे वाने येरुम हापकिनी nga हापकिनी अदुम यामरे होरेन सिते को से पिकथने बसी में हमसे तौदा पत सिना को अदगी में हम सिदा यावबा सिगी बीटरूट से बीटरूट सिदी थोंगबदा तोइदबने मोइसे को चक लागा ngang साबदा नुंगाइतबदो अदमाइन तोर यावबनिना सिकान्दी हम कानाबा अदुइदुना मसी खोइना कमाइन तौगे हा कांदा सिगी सिक्टिट से सिगी सिक्टिट तौरगा सिदो सिटलेबा याम मनते सिसु मतक खितनी हापि सिगी सिक्टिट तौरगा सुमाय सिटलगा श्रेडिंग तौरगा हापको सिनेमा सुमाय तौर हापे खजि ngaktane हापि से याम नता हापनते खामेन सिनबसु हापि जे मरु के किलो पोगा सिगी मसुंग जितंते खामेन सिनबसु हापि जे सि मरु के कि म्याम लोय लोपोगा मसुंग अमक्तने अमदो मरी थोनो खाइदोगा दुगी मसुंग को हापा हवाई चाके पामला माजे हवाई ट्रक को हापा जे मा पामे दना सि हवाई ट्रक से मरु मरी मंगा मा हापि रनि मरु मरी मंगा दि मचै जे कई हाइदनो सिबो हवाई ट्रक से मपुम जे सो मरी मंगा मा हापि हुजि थोंगो गोरे म्याम सि प्रेशर कुकर जे थांकले मागी अदो सि सालगा सि घी जे हापनी अदो थोंगो होजरगे म्याम सि घी जे हापनी हाना मैम मुझे घी से मही लांथोरे अदुना सिदा सिगी जीरा मपुम जे असि थादरनी अदि मैम मुझे हिंग हापनी ngahak suaina mulhalani ko kaba olaga hai ta oningai udi yaudi da khang je hai leiraga adai ngai shoi gi ba vegetable sing je simyam je hapsalani hoje मैम यो माइगी साक्षी हम कलरफुल होइद्रे हो हाउ नो आमने ओ अंगांग से हम सनिंग वाइ तार ओ ब्लैक पेपर सिदा ब्लैक पेपर हाफ तोरे जे कितंग नि को मैम मुझे सिमिया से ngौरी सोमदा सिंगौरी गाइदा सोमदा येरुम जे माइ येरुम जे थुगायगा हुजि ओखायगा हाफसन दोइने अदना येरुम जे हुजि थुगायरे अदो ओखायगे हुजि मैम येरुम जे ओखायब लोरे अदना येरुम जे हिजने सिदा येरुम जे को ओखायगा पूरा तुमनो ओखाय देने से हाइबदि पूरा केनो गिदन मिक्स तो सदा बेरेबा
ꯌꯦꯔꯨꯝꯁꯦ ꯃꯄꯨꯝ ꯑꯣꯏꯅꯗꯤ ꯆꯥꯎ ꯌꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒꯗꯤ ꯌꯦꯔꯨꯝꯒꯤ ꯀꯥꯟꯅꯕꯗꯨꯗꯤ ꯐꯪꯖꯔꯦꯗꯅ ꯁꯤꯗꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒ ꯄꯤꯖꯩ ꯑꯩꯈꯣꯏꯅ ꯄꯤꯖꯕꯁꯦ ꯃꯍꯥꯎꯁꯨ ꯌꯥꯎꯋꯦ ꯁꯤꯗ ꯐ꯭ꯂꯦꯚꯔꯁꯨ ꯐꯪꯉꯦꯗꯅ ꯁꯤꯗꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯒꯤ ꯆꯦꯡꯒ ꯍꯋꯥꯏꯒ ꯉꯁꯥꯏ ꯇꯤꯡꯈꯤꯕꯗꯣ ꯁꯤꯒꯤꯁꯦ ꯍꯥꯞꯆꯜꯂꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯗꯩꯗ ꯏꯁꯤꯡ ꯍꯥꯞꯆꯜꯂꯅꯤ ꯃꯌꯥꯝ ꯏꯁꯤꯡ ꯍꯥꯞꯆꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯤꯗ ꯊꯨꯝ ꯍꯥꯞꯄꯅꯤ ꯃꯆꯨ ꯈꯤꯇꯪꯒ ꯍꯥꯞꯄꯅꯤ ꯑꯁꯤ ꯀꯥꯝꯗꯣꯏꯔꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯧꯅ ꯀꯥꯝꯗꯣꯏꯅꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂ ꯀꯥꯝꯃꯅꯤ ꯀꯥꯝꯃꯒ ꯈꯔ ꯑꯃꯨꯛ ꯀꯥꯝꯃꯒꯅꯦꯀꯣ ꯈꯔ ꯇꯞꯅ ꯂꯩꯊꯔ ꯊꯝꯃꯅꯦꯕ ꯑꯃꯨꯛ ꯀꯥꯝꯃꯒ ꯈꯔ ꯇꯞꯅ ꯂꯩꯊꯔ ꯑꯣꯝꯃꯒ ꯊꯝꯕꯗꯨꯅꯤꯅꯦ ꯐꯖꯅ ꯃꯨꯟꯅꯕꯩ ꯋꯥꯅꯤ ꯈꯨꯝꯖꯤꯟꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯊꯝꯕ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯖꯤꯜꯂ ꯊꯝꯃꯅꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯀꯥꯟꯗ ꯀꯥꯝꯊꯣꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯉꯥꯁꯦ ꯍꯥꯞꯆꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯉꯥꯁꯦ ꯍꯥꯞꯆꯜꯂꯝꯗ꯭ꯔꯦ ꯉꯥꯁꯤꯅ ꯇꯣꯉꯥꯟꯅ ꯉꯥꯅꯤ ꯉꯥꯟꯕꯗ ꯑꯗꯨꯝ ꯉꯥꯟꯈꯠꯂꯛꯏꯗꯤ ꯑꯣ ꯁꯤꯗ ꯑꯗꯨꯝ ꯉꯥꯅꯤ ꯑꯗꯨꯒ ꯅꯩꯗꯤ ꯅꯩ ꯈꯥꯏꯔꯔꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯦ ꯍꯧꯖꯤꯛ ꯁꯧꯔꯛꯑꯦ ꯑꯗꯣ ꯁꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯉꯥꯁꯤꯁꯨ ꯍꯥꯞꯆꯜꯂꯅꯤ ꯉꯥꯁꯦ ꯀꯔꯤꯝ ꯍꯥꯞꯇꯦꯀꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝ ꯍꯥꯞꯇꯕꯤꯅꯦ ꯑꯁꯤ ꯗꯥꯏꯔꯦꯛ ꯉꯥꯟꯗꯣꯏꯅꯤ ꯊꯥꯎꯗ ꯇꯥꯎꯕ ꯇꯧꯕ ꯅꯠꯇꯦꯕ ꯊꯝꯖꯤꯜꯂꯅꯤ ꯑꯗꯨꯗꯨꯒ ꯀꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯗꯨꯒ ꯉꯥꯏꯍꯥꯛ ꯑꯣꯝꯃꯒ ꯊꯝꯗꯣꯏꯅꯦꯕ ꯃꯩ ꯇꯞꯅ ꯂꯩꯊꯔꯒ ꯂꯣꯏꯔꯦ ꯃꯌꯥꯝꯁꯤꯗ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯎꯠꯆꯔꯒꯦ ꯆꯥꯛ ꯆꯥꯗꯣꯔꯦꯅ ꯍꯔꯥꯎꯔꯤ ꯃꯤꯁꯦ ꯆꯥ ꯃꯃꯝ ꯆꯥꯔꯝꯗꯥꯏ ꯍꯔꯥꯎꯔꯤꯔꯣ ꯀꯣꯕꯤꯒꯤ ꯆꯥꯛꯇꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯀꯥꯝꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯉꯥꯏꯍꯥꯛꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯏ ꯆꯥꯛꯁꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯅꯤ ꯂꯩꯔꯦ ꯃꯌꯥꯝ ꯉꯥꯗꯨꯁꯨ ꯁꯤ ꯂꯩꯔꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯅꯝꯗ ꯅꯨꯡꯁꯤꯕꯅꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯇꯪ ꯃꯍꯤ ꯈꯤꯇꯪ ꯌꯥꯎꯕꯁꯦ ꯑꯁꯤ ꯀꯩꯅꯣ ꯇꯧꯅꯕ ꯉꯥꯏꯍꯥꯛꯇꯪ ꯁꯥꯍꯜꯂꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯑꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯍꯤꯗꯣ ꯂꯥꯡꯉꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯌꯥꯔꯅꯤ ꯅꯩꯈꯥꯏꯔꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯥꯒꯤꯗ ꯉꯁꯥꯏ ꯚꯦꯖꯤꯇꯦꯕꯜ ꯌꯥꯎꯈꯤꯕ ꯃꯇꯨꯝꯁꯤꯡꯗꯣ ꯑꯗꯣ ꯑꯉꯥꯡꯗꯣ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯁꯨꯃꯥꯏꯅ ꯈꯔ ꯅꯩꯈꯥꯏꯕꯤꯔꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯦ ꯃꯥꯒꯤꯁꯦ ꯉꯥꯒꯤ ꯃꯍꯤꯁꯤꯁꯨ ꯑꯁꯤꯗ ꯍꯩꯖꯤꯜꯂꯅꯤ ꯉꯥꯁꯦ ꯑꯗꯣ ꯉꯀ꯭ꯔꯥꯗꯤ ꯃꯔꯨꯕꯨꯗꯤ ꯄꯥꯛ ꯌꯥꯎꯗꯕꯅꯦ ꯑꯗꯨꯝ ꯃꯔꯨꯁꯦ ꯈꯔ ꯈꯔ ꯌꯦꯡꯕꯤꯔꯒ ꯑꯁꯤꯗ ꯑꯗꯨꯝ ꯆꯥꯛ ꯃꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯨꯝ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯥ ꯆꯥꯕꯩ ꯇꯥꯏꯞꯇꯀꯣ ꯆꯥꯛꯀ ꯉꯥꯒ ꯆꯥꯕꯩ ꯇꯥꯏꯞꯇ ꯁꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ ꯃꯥ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯃꯔꯨꯁꯦ ꯐꯖꯅ ꯃꯟꯊꯣꯛꯄꯤꯔꯅꯤ ꯑꯗꯣ ꯃꯥꯒꯤ ꯆꯥꯛ ꯃꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯅꯤ ꯃꯔꯨ ꯃꯟꯊꯣꯛꯑꯒ ꯆꯥꯗꯣꯔꯦ ꯍꯥꯎꯕꯤ ꯆꯥꯗꯣꯔꯦ ꯑꯧ ꯍꯥꯎꯕꯤ ꯌꯥꯝ ꯇꯩꯌꯦ ꯃꯔꯩꯒꯗꯤ ꯍꯥꯎꯕꯤ ꯆꯥꯗꯣꯔꯦ ꯏꯆꯥꯒꯤ ꯍꯥꯎꯕꯤꯅꯦ 하원이의 자 하원이의 하원이고 와우 하원이의 ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯦ ꯑꯁꯦꯡꯕꯒꯤꯗꯤ ꯄꯨꯡ 4 ꯃꯈꯥꯏꯗ ꯇꯧꯕꯅꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯀꯨꯝꯗ꯭ꯔꯤꯉꯩꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯆꯥꯒꯤꯁꯦ 마수 tumma leeba ado magi nungdwar sin nungten je swaina sangum moine pi maje magi nan dune sina nan to semba swain pite si ujik si pita ni horen halaga magi nungdang yum thong ba hor ni magi thong ju thaba mayam ujik ayukki adagi breakfast saba lunch saba adagi nungten gi snacks oina sangum moine ngasai pita kreko ado last ki je ngasi gi dinner je सिगी मुक मैम दो हुजिक आई शेयर तौजरगे अदो सिगी सारे बसिंगे नुक्ति के सेम अदुम पिजबदि नतेबको खोगी अयुक्त पिजबदो अदो ngसाइना येरुमने तरोगा येरुमगा ngaga तरोगा पिजैदनको अदो नोमना मुक पनीर गा तरोगा पिजबजु जय पनीर ने आलू ने तरोगा माइ तरोगा होंदो कुजु जयबा अतै वेजिटेबल मैम दु दुम यावेबा वेजिटेबल दु दुम सुजो सोइदना यावरे अदैदा सिलिजे मागी समना हाबदा येरुमगा ngaga दो अदुगी मोता पनीर गा आलू गा मोद माइ हापा हाइबदि खगा हाउनबा अदुबदि हापे बद माइना चेंज तोबको
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯞꯄꯤꯕ ꯚꯦꯖꯤꯇꯦꯕꯜ ꯀꯩꯗꯨꯗꯤ ꯈꯔ ꯃꯥꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯗꯨ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯊꯣꯡꯕ ꯍꯧꯗꯣꯔꯦ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩ ꯁꯥꯎꯠ ꯑꯝꯇ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯟꯖꯟ ꯁꯤꯡꯍꯥꯅ ꯑꯩꯈꯣꯏ ꯑꯒꯨꯕꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯀꯀꯥꯒꯤ ꯑꯒꯨꯕꯤꯅ ꯑꯗꯨꯝ ꯃꯥꯁꯤ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯑꯟꯖꯟ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯣ ꯑꯩꯈꯣꯏ ꯑꯒꯨꯕꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯟꯖꯟꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯅꯁꯨ ꯇꯧꯕꯤꯔꯛꯏꯀꯣ ꯑꯗꯣ ꯑꯟꯖꯟꯒꯤ ꯀꯃꯦꯟꯁꯦ ꯁꯦꯝ ꯀꯃꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯒꯤ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯩ ꯃꯥꯒꯤꯁꯦ ꯁꯥꯎꯠ ꯇꯧꯖꯕꯅꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯟꯖꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯑꯩ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯁꯤꯅ ꯃꯥꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯁꯅꯦ ꯁꯤꯅ ꯗꯤꯅꯔ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯆꯥꯕ ꯂꯣꯏꯔꯒꯗꯤ ꯃꯥꯁꯨ ꯇꯨꯝꯗꯣꯏꯅꯦꯀꯣ ꯑꯗꯣ ꯑꯩ ꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯀꯩ ꯀꯩꯅꯣ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤꯁꯦ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯌꯨꯛꯀꯤ ꯑꯦꯄꯜ ꯇꯪꯈꯥꯏꯗꯣ ꯁꯤ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯆꯥꯕ ꯅꯣꯡꯃꯗ ꯑꯦꯄꯜ ꯑꯃꯃꯝꯅꯦ ꯃꯥꯅ ꯆꯥꯏꯁꯦ ꯑꯗꯨꯒ ꯁꯤꯅ ꯑꯋꯥꯊꯕꯤꯅꯦ ꯃꯥꯒꯤꯀꯣ ꯁꯨꯃꯥꯏꯅ ꯑꯋꯥꯊꯕꯤꯁꯦ ꯃꯥꯒꯤ ꯃꯆꯦꯠ ꯑꯃꯃꯝ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡꯒꯤ ꯁꯨꯃꯥꯏꯅ ꯄꯤꯖꯩ ꯁꯤ ꯑꯋꯥꯊꯕꯤꯁꯦ ꯈꯣꯛꯑꯒ ꯃꯇꯠ ꯀꯛꯑꯒ ꯃꯁꯨꯡ ꯀꯛꯑꯒ ꯁꯤ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯆꯦꯡꯅꯦ ꯆꯦꯡꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯈꯖꯤꯛꯇꯪꯅꯦ ꯁꯤꯗ ꯍꯥꯞꯄꯤꯁꯦꯀꯣ ꯆꯥꯃꯁ ꯑꯃꯃꯨꯛꯇꯪꯒꯤ ꯆꯥꯡꯅꯦ ꯆꯦꯡꯁꯦ ꯁꯤ ꯑꯗꯨꯝ ꯌꯥꯝꯕꯅꯦ ꯍꯣꯔꯦꯟ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯚꯥꯔꯤ ꯌꯥꯝ ꯌꯥꯝꯃꯒꯅꯦꯕ ꯁꯦ ꯑꯗꯒꯤ ꯃꯌꯥꯝꯁꯤꯅ ꯗꯦꯠꯁꯇꯨꯅꯦ ꯁꯤ ꯑꯅꯤ ꯑꯃꯒ ꯍꯥꯞꯄꯅꯤ ꯁꯤ ꯍꯣꯔꯦꯟ ꯃꯨꯜꯂꯀꯥꯟꯗ ꯑꯣꯏꯅ ꯃꯀꯨꯁꯦ ꯃꯨꯜꯂꯀꯥꯟꯗ ꯈꯣꯛꯄꯅ ꯂꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯨꯜꯂꯀꯥꯟꯗ ꯑꯣꯏꯅ ꯃꯀꯨ ꯈꯣꯛꯑꯅꯤ ꯁꯤ ꯑꯅꯤ ꯑꯃꯒ ꯍꯥꯞꯄꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯤꯗ ꯃꯌꯥꯝ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯄꯦꯀꯣ ꯃꯅꯤꯡꯗ ꯀꯥꯁꯟꯗꯅꯕ ꯂꯩꯒꯁꯦ ꯕꯔ ꯇꯥꯁꯜꯂꯦ ꯀꯥꯁꯟꯗꯅꯕ ꯑꯗꯨꯏꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯤꯗ ꯃꯥꯒꯤ ꯊꯣꯡꯅꯕꯁꯤꯗꯁꯨ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯏꯗꯨꯒ ꯍꯧꯖꯤꯛ ꯀꯥꯝꯍꯜꯂꯅꯤ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯂꯐꯣꯏ ꯑꯃꯨꯛ ꯍꯥꯞꯈꯤꯗꯣꯏꯅꯦ ꯂꯐꯣꯏꯗꯤ ꯊꯣꯡꯕꯗ ꯍꯥꯞꯇꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯀꯥꯝꯕ ꯉꯥꯏꯔꯁꯤ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯀꯥꯝꯕ ꯂꯣꯏꯔꯦ ꯆꯥꯛꯅꯦ ꯑꯋꯥꯊꯕꯤ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯒꯦ ꯍꯧꯖꯤꯛꯉꯁꯥꯏ ꯐꯨꯠꯄꯗ ꯍꯥꯞꯈꯤꯕ ꯗꯦꯠꯁꯇꯣ ꯍꯧꯖꯤꯛ ꯁꯤ ꯐꯨꯠꯄ ꯂꯣꯏꯔꯀꯥꯟꯗ ꯃꯀꯨꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯣꯛꯄ ꯌꯥꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯨꯠꯄ ꯂꯣꯏꯔꯀꯥꯟꯗ ꯃꯀꯨ ꯈꯣꯛꯇꯣꯛꯑꯅꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯦ ꯀꯥꯕꯛ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯅꯤ ꯌꯥꯎꯔꯤꯕ ꯐ꯭ꯔꯨꯠꯁ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯈꯔ ꯇꯨꯝꯅꯕꯀꯣ ꯁꯪꯒꯣꯝꯒ ꯂꯐꯣꯏꯒ ꯍꯥꯞꯇꯣꯏꯅꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯍꯧꯖꯤꯛ ꯁꯪꯒꯣꯝꯒ ꯂꯐꯣꯏꯒ ꯍꯥꯞꯄꯒ ꯌꯥꯔꯅꯤ ꯂꯐꯣꯏ ꯇꯪꯈꯥꯏ ꯑꯃ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯔꯦ ꯒ꯭ꯂꯥꯁꯁꯤꯗ ꯍꯧꯖꯤꯛ ꯂꯐꯣꯏꯁꯦ ꯃꯤꯛꯁ ꯇꯧꯁꯜꯂꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯪꯒꯣꯝ ꯅꯥꯟꯁꯦ ꯑꯁꯤꯁꯦ ꯃꯈꯨꯝ ꯀꯌꯥ ꯍꯥꯞꯇꯣꯏꯅꯣ ꯃꯈꯨꯝ 3 ꯍꯥꯞꯆꯜꯂꯅꯤ ꯃꯤꯛꯁ ꯇꯧꯔꯅꯤ ꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯗꯤꯅꯔꯅꯦ ꯑꯒꯨꯕꯤꯒꯤ ꯍꯥꯞꯄꯦ ꯁꯤꯅ ꯃꯥꯒꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯗꯤꯅꯔ ꯑꯒꯨꯕꯤ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯈ꯭ꯔꯦ ꯃꯌꯥꯝ ꯃꯥ ꯆꯥꯔꯤ ꯆꯥꯖꯔꯁꯅꯨ ꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯥꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯊꯧꯔꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯍꯦꯜꯞꯐꯨꯜ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜ ꯑꯁꯤꯗꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯅ ꯅꯝꯖꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯖꯕꯅꯦ ꯃꯌꯥꯝ ꯁꯨꯝꯕ ꯚꯤꯗꯤꯑꯣ ꯄꯥꯝꯕꯤꯕ ꯊꯣꯛꯑꯒꯗꯤ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯅꯝꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ